ngasi numida waram phongkiba tongan manipuri sifungsing amasum thokiba thawdo wathoksingdagi maruibi I pausing meyamna thamjagi ahanmada paunil khol pausidi gi loksaraga Manipur thoklibi irang asigi matana Kerala da phongba magazine amagi article amana Prime Minister yauna Manipur gi BJP gi lusingba singda khudombi thinduna maral sirakli hauze hauzik Manipur thokliba tha taruk henjelaglaba irang asigi matangda Kerala Catholic Archdiocese Tresurna Prime Minister Narendra Modi yauna BJP Manipur gi lusingba singda khudombi thinduna maral sikre Catholic Archdiocese Tresurna phongba Catholic Sabha haiba mingthonba magazine amada hauzik thokliba Manipur gi irang asigi matangda will not forget Manipur haina mingthonba article amada hai Australia da laisang ama mai chakiba matamdari Prime Minister Narendra Modi na khudakta laksinana bonaki aduba Prime Minister gi naton sumangmaktada tha taruk mai chaktuna leiriba Manipur gi matangdari ngasi phawbu wafam amada phongdoktabasi punamaki lebak thibani India gi tongan ba state singda Laibak thiba thawdo ama hek thokpada Prime Minister Narendra Modi na khudakta awaba phongdokpa natraga khudong thiba nangliba maphamda sangsindu yengsinbagi thabak satharaga lakhibani Laibak thibiri tha taruk pharaglaba Manipur gi irang asida Prime Minister Narendra Modi na ngasi phawba wafam amata phongdokta vaibis ang paphawi mamangda Rajya Sabha gi member oiramba Suresh Gopina Manipur amasum Uttar Pradesh ta thokliba irang asida karisum yeng sangnge hoiti state sing asida mapangal kan irang asibu lusin ngamba miyoi singlei haina phongdoki buwapum do haksuna lafam thoi tha taruk pharba Manipur irang asid lusinna ba hona bada mapangal kan le hariba miyoi sing adubu hauzik kadai de laikhrabagi haibisi hangngai oibu wapum hoiti loinana Manipur thokliba irang asid lusinna ba kari khongthang lokhalabagi haina mapangal kalaba miyoi sing aduna Prime Minister amasum BJP gi lusingba singda hangba ngambagi thauna leirabra haibisigi pakum pifam thui haina article aduda makhatana phongli atopa pawamana Manipur da dengue na naba miyoi lising amaga samapan ga kunthra ga mapal leire masigi manungda Imphal West na khwaidagi hena naba district oire Dr. Priyo Kumar Hauzu Power Manipur dengue na naba miyoi lising amaga samapan ga kunthra ga mapal leire masigi manungda khwaidagi yamna laina asina naba zila asi Imphal West na oire hari Haidiba report asi October ani phawbagi oina Government of Manipur gi State Media Officer Dr. Salam Priyo Kumar na piba report ta yumpham oipina hari Dr. Priyo Kumar ki report ki matungina Bishnupur hausu phawbada case humfuga mathoi Sandel da tara Tengnopal da tara ga nipan Susampur da manga Ferzol da 0 Imphal East da sahunga maudra Jiribam da 0 Imphal West da lisinga maga saniga yanghai ga nipan Kangpokpi da mapan Senapati da kunthra ga mapan Tamenglong da ani None da taru Kaksing da kungo hum da Urkhul da ahum amasum Kamjong da ani nahari State Media Officer na ngasi phawbada dengue gi section tharang lokhat poina fogging chatre ka humfuga mathoi tawkhre yum da sangduna kang masa pokpra haiduna yengsina bagi damak yum lising taruka sahunga yankhai ga mari sangduna yengsinkhre kangkhal lising kunthra ga mathoi sani pan ga humdra ga ni thoi kang hidak luthokre kang masa saba ngambak nga masa nifuga tre thadakre kang masa kokpham oigadoba patra asogba lising humga samri ga humfuga mapan sangdokre street corner meeting Humdraga tarukta pangthokre amasum might lauduna miyamre dengue gi awareness program sa humga kunga manga pikre haiduna Dr. Priyo Kumar makhatana phongdorakli makasa tharak poina paujal pauksi digi topa pawamana mahairoi singna rally satuna lamdam sida NRC satna halo haina rasbon mamangda khongjang sangsingkhre Manipur kanglon kaina sangsilakriba mitop miansa sing khandoktuna thamnaba National Register of Citizens NRC satna hananaba mahairoi singna rally satuna rasbon mamangda khulaw kya lauduna khongjang sangsingkhre NRC satna hananaba khongjang sangsilagani haina mahairoi loop tarukna ngarang laukthokibagi matungina ngasi Imphal College tagi hoduna rasbon gate mamang tamna masing yamlaba tongan college amasum school singi mahairoi singna rally edu rakhibani Rally adura mairoi singa mari police ki marakta thoidokpa pamdaba thawdok thokiba leiti adobu Kaisampat junction mapara police na barricade thamjenduna satpi yaro haina rally edu thingmada nakalani ki marakta ngam unakhi tungda yamlaba mairoi singa duna barricade adu namkhai duna rasbon gate mamang tamna laktuna Manipur da NRC satna hangidabani mitopna Manipur gi lamgi mapu oibe yaroi laingak na mitop sing athubura khandokna ba thawrang packet kadabani haibani singba khulaw kya lauduna khongjang sangsiki khongjang aduru saruk yaraduna desam gi general secretary mayengbam somorjat maitene hai Isterasi da matam kya gi mamang da gi tuan ba civil society organization CSO mahairoi lup singdana tana section kya da gi Manipur kanglon kaina sangsilakriba mitop mian sa singna maram zadana
आइन कायना संगसिलक्तुना का हेना मीसिंग हेनगलकपा सिदगी ngakthoknaba Manipur gi lamsing mangsilakpa si thingnaba NRC satna hallo haiduna kholaw kya lauduna khongjang sangsinduna lakibani adubu ngasi phawbo Manipur government amadi central government karigumba khongthang amata paikhatana leiriba si lebak thibani hauju status da me ahumdagi thokliba lan asigi manungsana handak more da SDPO singtham anan lekhidabagi thawdok thoklaba matung state force sangsinduna maphamadu combing operation chathabada miyoi nifuga mari fakhi miyoi sing adugi manungda kuntraga ni thuti mema dagi ain kani sangsilakpa mitop singoramki masida sunatana pharaba mitop kuntraga ni thuti manungda sin state people's defense force PDF ki commander fawo yoram ki haba si leibak miyamna khangnarabani lana sigi khudong sab lauduna thengnariba leiba shina amadi furup amana masagi khakiyenglaga mishing mananaba landa satharakli haibisi mayek senglabani masina tabakaya muslamda masida mitop sing khunda laita halamgani hadak me ahungi thawdok thoklaba matungna India amadi state government na susampura mitop ki masing kaya yamna laidi haba khangdokpa thidokpa ngamdana laidi bani haidi mahakna makha taraduna hauju Manipur matam sangna thengnariba lana sigi mingda pikraba mitei furup asi muthatna bohonari matang asida lana sigi haurakpada security advisor Kuldip Singha central government amadi Manipur government gi maike digi suda lairiba larhulup ki lanmi sing masama sigi designated camp singda adumak lei hakibedu lamdam sigi miyamna sauna nam thaktabani maram aduna handak su satna kraba larhulup ki lanmi sing masama sagi designated camp da lairam daba thengnari asigumba minambagi thawong asi makha tanamuk tawbirakana hi lamdam asida punna khunda minariba phuru kanglup sing amadi mitei phurupna Manipur gi apunbagi saktamna singnaraklibi tumina laithokloi hauji oiriba Manipur gi phiba misi yenglaga Manipur NRC update tawnaba lengana athubra thabak pekadabani loinana NRC asi khudakta thabak to onthoknaba Manipur lengana su center da taksingadabani lengana tumina laisilabadi makhata ba makha kagi khongjang sangsinanaba mahairoi singna sem saduna laide loinana lamdam sigi miyam su asigumba khongjang asida sagatpinaba su appeal tokhi Makasa tharak poina panam pauksi dige to pamaru ebi ipausing memna thamjege more the operation chathabada UKLF ki Kader taruk yauna miyoi kunlom fakatre khulai kya phangkhre maruiba paw moina more the thibu humba chathabada khusu khulai kya ga kona na Kuki larholup UKLF ki active Kader taruk fagat pangam khre hari more police ki SDPO singtham anan mihata hakthengna senaba miyoi sing fagana thibu humbi saruk ama oina ngasi ayu angan madagi hauduna numit yungba matung phawba special commando gi team yauna more block ki manung sena leiba molnom bank laizang bank zion bank s moljol village amadi yango pokpi village the coming operations athaki operation adu singna bami kullom fokat pangamki makhoi gi manung da hauji India lenga ka su satnariba Kuki larhulup UKLF ki active Kader taruk yoram manhari loinana makhoi degi double barrel nongmai maru sama hand grenade ama bomb sabra sisinaba explosive powder kg ani madi drug oirama yaba angoba masugi powder gram sama sufakat pangam lahari pharaba singadu gi mathakta logyoba thabak lakhonaba more police station khusina krahari amaromda more gi SDPO singtham ananbu Kuki militant singna hat kraba matung mihat adura senaba sing fagana state force amadi central force ki apunwa timna more yauna Tenopal district ki tungan ba mafam singda thi humbi gi thabak chathariba sigi mathakta Kuki militant sing maru oina Myanmar gi narol da sangsilakliba Kuki khulai pai sing takthokina bagi damak section thorang lokhat bagi thabak su akan mamongna pekali Paugi likuna manahai October 13 de SDPO singtham anan hat kraba matung combined force na satrakpa thi humbi gi thabak tangara nungthul more gi kanan beng amasum S Moldon area dagi militant ni singnaba miyoi mapan yamlaba nungmai maru amade explosive ka kona na far hari hauju border town more da henba some rifles ki personnel sing thajin kraba matung de hena kanba section thorang sing lokatuna security force sing mikup nom signal hen krari amaramdana Nodal officer summary haptan relief camp sing gengsin bagi thabak sathari minister haisdingo ningol sakobaga mari lainadana ngami singi yengduna ngagi mela pangtuksi Manipur gi tungan ba mafam sing da hangliba relief camp sing da hangliba inmate singi phibam social welfare department nodal officer summary haptan yengsin bagi thabak sathari haina social welfare minister haikam dingo na phongdokre New second labor minister gi quarter da pangthokiba paumising unaba mathaki wapam asi phongdok laduna mahna hai irang asina maram oidaga relief camp singda person with disability sahunga nipan ahal lising ani ga samapan ga yang ga manga angang lising kun ga ni thoga samapan ga kuntra ga nipa laidi angang sam ga kun ga mathudi children home singna mapung fana pusin mangamle
Magna makha taraduna hai Manipur sa tharagli irang sita awaba taraba miyoi sing sita state amadi central sponsor to welfare scheme sing mipum kudimakta phangana na bathabak paikatuna lakli relief camp de ladiba haksangi phibam tongalaba miyoi sahumga nipa ningthina screening toraba matung miyoi humfuda UDID certificate issue tawngamkhre miyoi samaga yankhai ke mapanda wheelchair nu sing phankhre relief camp de laiba miyoi march fuga tarukta CMHT gi makhada caregiver allowance oina thagi sanpham lupa lising maga sangwa pinaba selection committee na recommend tawkhre athubada sanpham singa si pithoklagani Mapuroiba kaina khraba ahal oirabi nupi sahumga nifuga tarukta minister widow pension scheme gi makhada sangwagi thagi sanpham pina bakhale ahal oiraba miyoi lising maga sani ga tareta Manipur all age pension scheme gi makhada thagi pension oina lupa sani sani pina recommend tawkhre state cabinet nasu Manipur tenants and welfare of Parents and Senior Citizens Rule 2023 approved tawkhre athubada gazette notification tholagani haina phongtokhi Magna makha taraduna orphan amadi semi orphan oiraba angang sing mission bachaliyad ledik tamankhre angang sing asi children home da leiba natragana sahi taragani pan phawba thagi oina lupa lising mari phangbi khudong saba phangalagani masigi matangda mari leinaba DC sing amadi district officer sing da eligible oiraba angang sing data upload torona ba khangan malekre Department gi miyeng makhada relief camp sing da punna counseling session sahumga ma pangthok pangamkhre tha taruk tagi sahi taruk phawb gi manung da leba angang lising manga ga saniga nipuga nipan gi manung da angang lising mari ga samapan ga nipuga mapanda angalwadi service link top ngamkhre irang asina maram oiraga nupi oibi gi dignity sing nabi khrabi nupi manga da mathok da ba counseling piri victim sing asida minister relief fund gi lupa lakh amamam gi sanpham pi bangamkhre victim manga sigi manungda victim mari da lupa lakh ahungi mateng amati victim amadana lupa lakh ani gi sanpham pi na tharang lairi department of victim ahum da lupa lakh ahum transfer tawang khre wadauri ba victim sing da pi ga da sanpham thadokna ba honari hari state sida thokli bi irang sina maram oiraga setmi londa pirakli ba saitheng amadi ngami singi yenglaga nga mela tawsi maram sabra khali haina fishery gi phamsu puriba haikam dingona phongdokla duna mang hai lamdam masigi yamna maruiba kumai ama oiriba ningol sakauba si sahi sigi oina lepa natraga lepta ba haibi matangna wafam kya ama lakli sahi sigi oina ningol sakauba kumai lepa haibisi ma ki oina di karisu kaidabra haina khanjai kumai siga mari leinana lamdam asida ngami kya amana matam kya sangna awaba kya mayukna duna ngayuknari Fisheries Department ngami singa sigi pukning thogat poina sai khudingi ningol sakauba mamangna nga mela ama state ki thakta pangtokna lakli sai sigi oina nga mela lepataraga di ngami singa asoba saitheng ama oina thokani awab de hena awaba ma pi ba haibu thokani ningol sakauba kumai ga mari leinadrabasu ngami singi khalaga nga mela ama pangthokpasina ngami singda mateng pangmuga loinana state asigi setmilon faganaba lengana hotnariba sida sumateng pigani Matam saba ma yenglaga nga gi mela ma pangthokpa maram sai haina khali haiba wafamsu minister haisdingona phongdokhi makhasa tharak poina to papawmana taragani pansuba Assam Rifles na ngak senduna sagolmang maikeida lawlokre tarani pansuba Assam Rifles ki commandant colonels oinam Akash ki miyeng makhada sagolmang pukhaw dolai thabi mandi laitan pokpi gi lofam singak senduna mapung phana law khawangkre state asida thokli birang sina maramoiduna Kundrak Kendra gi manung sana leiba sagolmang pukhaw dolai thabi madi laitan pokpi gi lofom kya mai lokpa ngamna roidara haina akiba leiramba du taragani pansuba Assam Rifles ki commandant colonel oinam Akash ki miyeng makhada sagolmang police ki personal singapunna khusamna duna mathok ba security piduna ngak senma gi thabak chathaduna law lokpa ngam khrari amaramdana Ronglila Elizabeth laikhitabagi thoram pangtokre Ronglila Elizabeth laikhitabagi kunsoba ningsing thoram hiang thang takhelambam konjila leiba thoi adventure park to pangtokre thoramadu saruk yakhiba singna laikhidrabi photo da leisu katuna laikhidrabi gi hawaina lairamlenda ingna sikna lairuna ba mapuda thawniki amaramdana mitei lipungi thaburel promote po hana ba honaramagi mayok to khongjang changsingkhre Mitei lipungi thaburel mayengmam promote pa masakhangdabam hiisna nungmai na kaapsinduna hana ba honarkiba thawong yaningdaba phongduna ngasi chingmai rongi Bishal mamang no wakat mi pam duna khongjang changsingkhre wakat mi pam aduru saruk yakhiba apun ba chingmai rongi wangang loi konsam rajian hai mitei lipungi siporiba chingmai rongdigi mayengmam promote na ngarang langol leiba mitei lipungi office ta satpegi lamida masakhangdaba miyoi khrana nongmai na kapsilaktuna hana ba honarkiba thawong yaningde
माना करंबा असोयब अरान तौरुबगी असिगुम खोंथांग असि तौरकलिबनो अमदि करंबा लुप नत्रगन मियोइसना सतखिबनो हायबा अथुब मतमदा सेंदोकदबन हैन फोंदोरखि अमरोमदना मीतैगे मयोक्ता कुकी जौसिंगना दिल्लीदा खोंजंग संसिंख्रे दिल्लीदा लेरिबा कुकी जौसिंगना मणिपुर मीतैना मखोइबु ओटपा नैबा सथरकवा था तरुक फरकले हायबा खोलाउसिंग लाउदुना ngarang दिल्लीगी जंतर मंतरदा वकत मिफम पामख्रे वकन मिफम मदुर सरुक याखिबसिंगना मखोगी मखुत्ता मसु उहुम सांबगा लोइनना ट्रेडिशनल सिंग इबा टी सातसिंग दखि अमदि नाट कोइबा मफलर सिंग कोकता नत्रगना ngaksam लियखि वकन मिफम मदुर हौखिबा था तरुसिदा मणिपुर कुकी जौसिंगबु मीतैना ओट नैबिगी थाबक सिंग लेप्तना सथरकली हायबा वाफम सिंग फोंदोकपगा लोइनना लैखिद्राबा एलएस मांगबोय लुंगदिमना कंपोज तबु इसे मसु सखि वकन मिफम मदु join इनाउ दिल्ली ट्राइबल स्टूडेंट्स फोरम दिल्ली कोकीजो वुमेन्स फोरम दिल्ली अमसुम उनाउ ट्राइबल वुमेन फोरम दिल्ली न पुंदुना सिनबने वकन मिफम मदुरा कुकी एनपी इंफॉर्मेशन सेक्रेटरी पी सोंगलोय दिल्ली बेस्ड एडवोकेट बिसोरजी nga राइटर्स एंड रिस्क एनालिसिस ग्रुप की डायरेक्टर सुहास अमा Human Rights and Christians Politicals Activist Zone Dayal, Kim Gangte Women's Activist Dr. Maya Zone, ZNU Student Union की President Aise Gosen Singumui Singwangang Kiadi. Lushilakpoina to perform the UN की R2P Principle की मखादा Manipur Ro Protection Piba Matautari. Malem की mapam amada atrocity crimes, genocide, war crimes, crime against humanity natragana ethnic cleansing hairiba singasiki manungda aman awaba talabadi malemgi miyamna awaba tariba mafam adugi miyam ngaksan minaba UN mifamda amatu oina yanakhraba R2P responsibility to protect principle gi makhara manipur gi miyam protection piba darkar oire lamdamasigi CSO singna laukthoktu UN gi puning singkhre All Manipur Nupi Marup, All Manipur Tamising Mi, Nupi Marup, All Manipur Women's Social Reformation and Development Samas, All Manipur Women's Voluntary Association, Sanura, Lamjinglen, Kanglaipak, Human Rights Alert, International Peace and Social Advancement, Kanglaipak Students Association, Laimarol, Lamjingkol, Manipur Sanura, Laishim Marup, Manipur International Youth Center, Manipuri Students Federation, Nupi Unions for Peace and Integrity, Poire Laimarol Maira Pai Bi Apunba Manipur, United, People's Friends, Women's United Development Organization Manipur gi lusing the singamani social activist RK Sanayamana Puna Kuyek Piduna UN R2P gi principle Makhara Manipur bo protection Pipinaba declaration Sirol Amatokre. Siroladuna Manipur Tuklibi issue Sigi Matana say Sigi Mekun Gohumdoi UN High Commissioner for Human Rights Mr. Volker Takna Media की खुथांगना लाउथोक्तुना मलेमगी मियामदा खनख्रबा मतुंग सेप्टेम्बर 10 गा मथुइदा पांगथोकिबा यांखैगा मरि सुबा ह्यूमन राइट काउंसिल की सेशन हाउदोकपदा माक मसाना अमुकसु मणिपुर की इशूसिंग पुथोकपा अदुबो लुपसिंग असिना थागतपा फोंदोकलि मणिपुर हौजिक ओइरकलिबा फिबमसिंग असि येंगलगा UN की R2P की मखादा लमदमसिकी मियामना प्रोटेक्शन पिबा दरकार होइरे हाइनसु बोलकर तकना सेशन अदुगी अहोबदा पिबा वरोल फोंदोकि पनमा याबदे 1990 की अंगनबा सरुक्ता Rwanda amasum hana Yugoslavia haina khangnaramba laiba sida mass atrocity satakhiba matamna mafam adugi awawa taraba miyoisum ngak senbagi thabak international community na mapung fana lakhat pangamgide masigi matung kumja english nganiga amada R2P gi wakhalon si puthorakpa loinana kumja english nganiga manga state amadi government ki mayukta thongba kayana sarugyaduna pangthokiba UN World Summit amatu en warep lawduna R2P satnaba hokibane Loisilakpoina tendakpa pawmna Kuki militant singna thatlaga halhanlakhre ngase ayuk pung 10 rom tawada Imphal More lambi gi Sinam village ta Kuki militant singna lambi da tholaktuna Imphal gi More da satpa tongan ba department gi official sing sek tokre khulai pai bi singa dun official singa du da kian khangalakpa ga loina mapam adu gi halhanlakhre Panmayabadi mamang thagi kuntra ga mathuida hairiba village asimaktada More tamna sakhiba state force numai kapsalakpada personal ahum asu apan thokpa laikhrabane hari adu hausukuina dimiam paus matang se lusinjarage masumyam puna no update ngaminasi